ꯍꯥꯏ ꯃꯌꯥꯝ, ꯉꯁꯤ ꯑꯩꯅ ꯆꯥꯗꯣꯏꯕ ꯃꯊꯦꯜꯁꯦ ꯍꯥꯏꯗꯤ ꯁꯤꯒꯅ ꯑꯣꯔꯣꯟ ꯊꯣꯡꯕ ꯂꯩꯔꯦ. ꯑꯣꯔꯣꯟ ꯊꯣꯡꯕꯗꯣꯏꯁꯤꯅ ꯃꯣꯇꯣꯔ ꯇꯪꯈꯥꯏ, ꯑꯗꯨꯗꯒꯤ ꯃꯣꯔꯣꯛ, ꯊꯕꯤ, ꯑꯗꯨꯗꯒꯤ ꯁꯤꯅ ꯑꯉꯧꯕ, ꯁꯤꯅ ꯕꯣꯔꯥ, ꯄꯥꯄꯔ. ꯉꯁꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯦ. ꯍꯌꯦꯡꯗꯩꯗꯤ ꯑꯩꯈꯣꯏ ꯉꯥ ꯆꯥ ꯌꯥꯔꯅꯤ. ꯍꯌꯦꯡꯗꯩꯗꯤ ꯀꯩꯅꯣ ꯆꯥꯖꯔꯒꯦꯕ. ꯑꯩ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕ ꯆꯥꯅꯤꯡꯉꯦꯕ ꯑꯩꯅꯗꯤꯀꯣ. ꯁꯣꯏꯕꯨꯝ ꯏꯔꯣꯝꯕ ꯑꯣꯏꯅ ꯆꯥꯔꯛꯀꯦ, ꯅꯠꯇ꯭ꯔꯒ ꯌꯦꯟ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯔꯛꯀꯦ ꯍꯌꯦꯡꯁꯦ. ꯑꯗꯨ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ. ꯑꯗꯨ ꯆꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯑꯅꯧꯕ ꯃꯤꯅ ꯌꯦꯡꯕꯤꯔꯒꯗꯤ ꯂꯥꯏꯛ, ꯁꯤꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ. ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯥꯕ ꯍꯧꯔꯒꯦ. ꯑꯣꯔꯣꯟ ꯊꯣꯡꯕ ꯁꯣꯌꯥꯕꯤꯟ ꯍꯥꯞꯄꯤ. ꯆꯐꯜꯂꯨꯅꯦ. 와, 하나요. 미용이네. 마이스는 고기를 해서 하다. 장 털을 와니. 가지 이제 그때는 뭐와 와만 네. 하와요. 먹어보면 잘. 잘. ꯑꯩꯁꯦ ꯃꯁꯥ ꯈꯔ ꯅꯣꯏꯌꯦꯕ. ꯑꯗꯨ ꯑꯃꯨꯛ ꯆꯥꯎꯗ꯭ꯔꯥ ꯃꯁꯥ ꯅꯣꯏꯌꯦ. ꯍꯥꯎꯋꯦ ꯍꯥꯎꯋꯦ. ꯍꯟꯗꯛ ꯑꯩꯈꯣꯏ ꯉꯥ ꯍꯩꯔꯤꯁꯦꯀꯣ, ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯏꯕ. ꯑꯩꯈꯣꯏ ꯃꯃꯥ ꯍꯣꯏꯅꯁꯨ ꯍꯥꯏꯌꯦꯕ, ꯍꯥꯏꯗꯤ ꯍꯟꯗꯛ ꯉꯥ ꯍꯩꯔꯤꯁꯦ ꯆꯥꯛ ꯍꯤꯟꯖꯥꯡ ꯂꯣꯏ ꯍꯥꯎꯋꯦ. ꯑꯗꯨꯝ ꯂꯣꯏ ꯍꯥꯎꯋꯦ. ꯀꯩꯅꯣ ꯍꯥꯏꯗꯤ ꯏꯟꯖꯥꯡ ꯊꯣꯡꯕꯇ ꯆꯥꯔꯁꯨ ꯑꯗꯨꯝ ꯍꯥꯎꯋꯦꯕ. ꯑꯗꯨꯗꯨꯒꯤ ꯍꯥꯎꯋꯦ.
ꯀꯥꯎꯅꯨꯕ ꯑꯩ ꯍꯌꯦꯡꯗꯩꯅꯦ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕ ꯆꯥꯔꯛꯇꯣꯏꯅꯦ ꯑꯗꯨꯗꯒꯤ ꯍꯥꯏꯗꯤ ꯌꯦꯟ ꯊꯣꯡꯕꯁꯨ ꯍꯌꯦꯡ ꯅꯨꯃꯤꯠꯇ ꯑꯅꯤꯃꯛ ꯆꯥ ꯉꯝꯃꯣꯏ ꯑꯃꯇꯪ ꯑꯗꯨꯝ ꯆꯥꯔꯛꯀꯦ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯖꯩꯑꯕ ꯑꯗꯨ ꯌꯦꯡꯒꯅꯤ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕ ꯆꯥꯔꯦ ꯅꯠꯇ꯭ꯔꯒ ꯌꯦꯟ ꯊꯣꯡꯕ ꯆꯥꯔ ꯑꯅꯤꯗꯃꯛꯇ ꯑꯃꯗꯤ ꯁꯨꯝ ꯆꯥꯔꯛꯇ꯭ꯔꯕꯅꯦ ꯍꯌꯦꯡꯁꯦ ꯂꯥꯡꯉꯦ ꯉꯁꯥꯏ ꯕꯣꯁ ꯇꯧꯅꯒ ꯁꯨꯃꯥꯏꯅꯒ ꯊꯣꯡꯉꯒ ꯆꯥꯔꯦ ꯑꯃꯨꯛ ꯑꯅꯤ ꯀꯥꯎꯊꯣꯛꯎꯔꯦ ꯈꯪꯍꯧꯗ꯭ꯔꯦ ꯃꯌꯥꯝ ꯑꯩꯗꯤ ꯀꯦꯕꯁꯦ ꯌꯥꯝ ꯍꯩꯇꯦ ꯍꯥꯏꯗꯤ ꯁꯨꯝ ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯁꯤꯝꯄꯜ ꯂꯩꯔꯤꯁꯦ ꯑꯩ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁꯤꯝꯄꯜꯗ ꯂꯩꯖꯩ ꯑꯗꯣ ꯀꯦꯕꯁꯨ ꯌꯥꯝ ꯍꯩꯇꯦ ꯑꯗꯨꯗꯒꯤ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯈꯪꯗꯦꯕ ꯑꯗꯣ ꯑꯁꯤꯅꯤ ꯑꯩ ꯋꯥꯔꯤ ꯍꯥꯏꯕ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯔꯝꯒꯅꯤ ꯑꯗꯣ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯀꯩ ꯍꯥꯏꯅꯤ ꯑꯩ ꯍꯥꯏꯗꯣꯏꯅꯣ ꯏꯆꯤꯟ ꯏꯅꯥꯎ ꯈꯠꯄ ꯍꯩꯕ꯭ꯔꯣ ꯃꯌꯥꯝ ꯍꯥꯏꯔꯣ ꯑꯩ ꯍꯩꯖꯨꯔꯕ ꯅꯣꯏ ꯍꯩꯕ꯭ꯔꯣ ꯍꯩꯔꯗꯤ ꯍꯥꯏꯔꯝꯃꯨ ꯁꯨꯃꯥꯏꯅ ꯃꯨꯛꯕꯥꯡꯗ ꯈꯔ ꯀꯣꯃꯦꯗꯤ ꯇꯧꯔꯛꯏꯅꯤ ꯃꯌꯥꯝꯁꯨ ꯇꯧꯕ ꯌꯥꯎꯅꯔꯝꯒꯅꯤ ꯑꯩꯁꯨ ꯑꯗꯨꯝ ꯇꯧꯔꯛꯏꯅꯤ ꯈꯪꯗꯦ ꯑꯩꯁꯨ ꯍꯥꯏꯗꯤ ꯑꯩꯅ ꯋꯥꯈꯜꯗ ꯂꯥꯛꯄꯗꯣ ꯑꯇꯩꯗꯤ ꯂꯥꯛꯇꯦꯕ ꯑꯗꯣ ꯀꯩ ꯍꯥꯏꯅꯤ ꯈꯪꯗꯦ ꯑꯩꯁꯨ ꯈꯅꯥꯎꯁꯦ ꯏꯁꯨꯝꯁꯦ ꯌꯥꯝꯅ ꯑꯩ ꯁꯛ ꯌꯥꯝ ꯊꯤꯕꯅꯤ ꯐꯗꯕꯅꯤ ꯂꯥꯡꯕꯅ ꯁꯤꯗꯣꯔꯦ ꯑꯗꯨꯒꯅꯦ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯋꯥ ꯑꯃ ꯅꯤꯡꯁꯤꯡꯉꯦ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩ ꯄꯤꯌꯥꯔ ꯍꯥꯏꯅ ꯂꯩꯕꯅꯦꯕ ꯑꯗꯨ ꯗꯗꯥꯗꯣ ꯑꯗꯨꯗꯨꯅ ꯍꯥꯏ ꯋꯥ ꯑꯃꯈꯛ ꯂꯩꯌꯦꯕ ꯍꯥꯏꯕ ꯃꯥꯅ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯃꯥꯅ ꯍꯥꯏꯗꯤ ꯅꯨꯄꯥꯅ ꯅꯨꯄꯤ ꯀꯣꯏꯕꯁꯦ ꯍꯥꯏꯗꯤ ꯅꯨꯄꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯠꯂꯁꯨ ꯈꯣꯠꯂꯁꯨ ꯆꯒꯠ ꯐꯣꯟ ꯇꯧꯔꯛꯏ ꯑꯗꯨ ꯍꯥꯏꯔꯝꯗꯦ ꯑꯗꯥ ꯍꯥꯏꯔꯝꯗꯦ ꯍꯥꯏꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯅ ꯃꯥ ꯅꯨꯄꯤ ꯀꯣꯏꯗꯦ ꯈꯣꯠꯇꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯣ ꯍꯥꯏꯗꯤ ꯑꯗꯨ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯃꯥ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤꯀꯣ ꯍꯥꯏꯗꯤ ꯗꯗꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯂꯥꯜꯂꯦꯕ ꯍꯥꯏꯗꯤ ꯁꯨꯝ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤꯀꯣ ꯃꯥꯒ ꯔꯤꯂꯦꯁꯟ ꯂꯩꯔꯗꯤ ꯁꯨꯝ ꯃꯥꯒꯤꯅꯦ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯆꯦꯛꯁꯤꯟꯕꯤꯕ ꯃꯉꯣꯟꯗ ꯀꯦꯌꯔ ꯇꯧꯕꯤꯕ ꯑꯗꯨ ꯌꯥꯎꯗ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯤ ꯃꯥ ꯅꯨꯄꯤꯗꯨꯅ ꯃꯉꯣꯟꯗ ꯀꯦꯌꯔ ꯇꯧꯕꯒꯤꯅꯦꯕ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯗꯣ ꯃꯥꯅ ꯀꯦꯌꯔ ꯇꯧꯔꯝꯗꯕ ꯅꯨꯄꯤꯗꯨꯅ ꯀꯦꯌꯔ ꯇꯧꯔꯝꯗꯕ ꯇꯥꯔꯒꯗꯤ ꯃꯥꯅ ꯇꯧꯔꯗꯤ ꯃꯥꯅꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯋꯥꯗꯣꯏꯅꯦꯕ ꯅꯨꯄꯤꯗꯨꯅ ꯋꯥꯔꯤ ꯑꯗꯨꯃꯥꯏꯅꯅꯦ ꯑꯗꯣ ꯍꯥꯏꯗꯤ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯇꯥꯏꯞꯇ ꯍꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯇꯕ ꯑꯩꯅ ꯁꯨꯝ ꯚꯤꯗꯤꯑꯣ ꯌꯦꯡꯕꯗꯅꯦ ꯍꯥꯏꯗꯤ ꯈꯜꯂꯤꯕꯅꯦ ꯍꯥꯏꯗꯤ
ꯗꯗꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯣ ꯂꯥꯜꯂꯦ ꯑꯗꯨ ꯕꯠ ꯑꯩ ꯀꯣꯃꯦꯟꯗꯤ ꯇꯧꯗꯦꯀꯣ ꯁꯨꯝ ꯏꯇꯣꯝꯇ ꯋꯥꯈꯜꯁꯦ ꯈꯜꯂꯤꯅꯦꯕ ꯑꯗꯨꯗ ꯁꯨꯃꯥꯏꯅ ꯃꯌꯥꯝꯗ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯔꯛꯏꯅꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯁꯤꯗꯤꯀꯣ ꯑꯃꯅ ꯑꯃ ꯍꯥꯏꯕ ꯇꯥꯟꯅꯔꯒꯅꯦꯕ ꯅꯨꯡꯁꯤꯅꯗꯣꯏ ꯐꯖꯅ ꯅꯨꯡꯁꯤꯅꯅ ꯂꯩꯗꯣꯏꯁꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯤ ꯑꯃꯅ ꯍꯥꯏꯔꯒ ꯑꯃꯅ ꯇꯥꯗꯕ ꯈꯣꯠꯇꯕ ꯑꯗꯣ ꯐꯠꯇꯕ ꯃꯔꯝꯗꯗꯤ ꯀꯩꯁꯨꯝ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤ ꯏꯟꯒꯅꯨꯕ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯁꯤꯗꯤ ꯄꯩꯁꯥ ꯆꯠꯄ ꯈꯣꯠꯄꯗ ꯑꯩꯉꯣꯟꯗ ꯀꯦꯌꯔ ꯇꯧꯕꯤꯕꯗꯣ ꯑꯗꯨꯗꯨꯅꯦꯕ ꯑꯩꯅ ꯍꯥꯏꯁꯦꯀꯣ ꯍꯥꯏꯗꯤ ꯑꯩꯁꯦ ꯉꯁꯤ ꯁꯥ ꯑꯃ ꯆꯠꯂꯦ ꯈꯣꯠꯂꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯐꯖꯅ ꯀꯥꯏ ꯆꯠꯂꯤꯅꯣ ꯍꯜꯂꯛꯑꯕ ꯈꯣꯠꯂꯕ ꯆꯠꯂꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯑꯗꯨꯅꯦꯕ ꯍꯥꯏꯗꯤ ꯅꯨꯄꯤꯅ ꯃꯌꯥꯝ ꯄꯥꯝꯅꯩꯁꯦꯀꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯄꯥꯝꯖꯩꯌꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯑꯗꯨꯗꯨꯅꯦꯕ ꯑꯩꯅ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯑꯗꯣ ꯀꯪꯂꯩ ꯄꯤ ꯑꯥꯔ ꯗꯗꯥꯗ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤ ꯍꯥꯏꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦꯕ ꯌꯥꯅꯤꯡꯗꯦꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯣ ꯃꯥꯒꯤꯗꯃꯛꯇ ꯈꯟꯕꯤꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯗꯤ ꯃꯥꯅ ꯀꯩꯁꯨꯝ ꯀꯦꯌꯔ ꯇꯧꯔꯨꯕ ꯅꯠꯇꯦꯗꯅ ꯍꯥꯏꯗꯤ ꯃꯥꯅ ꯀꯩꯅꯣ ꯍꯥꯏꯒꯦ ꯇꯧꯔꯤꯁꯦ ꯃꯥꯅ ꯃꯋꯥ ꯂꯧꯗꯗꯅ ꯈꯣꯠꯇꯅ ꯍꯥꯏꯗꯤ ꯅꯨꯡꯁꯤꯗꯅ ꯇꯧꯕ ꯅꯠꯇꯦ ꯃꯥꯁꯦ ꯅꯨꯡꯁꯤꯕꯩꯅꯦꯕ ꯇꯧꯔꯤꯁꯦ ꯅꯨꯡꯁꯤꯕꯒꯤ ꯑꯗꯣ ꯃꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯣ ꯋꯥꯔꯤ ꯂꯩꯇ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯑꯗꯨꯝ ꯉꯥꯛꯄꯤꯌꯨ ꯃꯌꯥꯝ ꯑꯩ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯕꯥꯏ Yeah.